Singi Ahum ji Singi blue lit pasi B.D.F ni nami kay gawe Ay ro. Bisorjet nang B.D.F la police ra B.D.F ne ba B.D.F nami kay gawe Bobby nang B.D.F la B.D.F ngak tani ne nami kay gawe ha Amir Khan si Chiang Mai Turel da laiba akoi honorable MLA tamo Bisorjet ki patalenda laiba turen ngak na ba kuyek na ba kuki ngak na ba laiba du kuma misak singni adu moi gi commander gi ayab yaudana concern semai PS ki police station gi OC gi ayab yaudana mi makha da thabak sujari ba development gi Manipur gi highway development gi kari kara gi police housing gi kari kara suri ba ki stone gi makha da suri ba gari namdana so loksal lamba paisa lawramba siran duran tawramba yu thakjal ga karan tawba mioi singni ana makoi jingji gi matakta khunna ju club na ju che irani okay respected evaluate ki SP da aina ju message thajagrabani okay respected SP da ado ahum ji amna karan tawa hayu misak singa je B.D.F gi matam chupagi oina honorable governor na loktok pigdam Manipur Thugeiba Pamba Mioi sing makoi gidi Hauzik Supunna Jantan Mantaga separate administration lauri makoi agenda dagi divert tawdriba laiba Manipur Thugeiba Pamba sing si huzik su Manipur Thugai gi hairiba akoi gina machoi tara kana issue myam dagi loina na thai khraga problem myam se loina solve taw khraba dawna isa gi da khanba manba mayam ma thola ga huzik campaign jatharaga akoi gi vote ki oina focus tawnari ba mayam se nungai jade mayam khurumjari tawnari ba mayam se aina nungai jada ba khar leiba dagi mayam da wafam khara phongdok chage tawbani problem mayam se loi solve tawrabra akoi Manipur gi se Ladiba issue mayam se loina problem lady mayam se loina solve tawba ngamabra hujik se illegal immigrants mapandagi changjal liba mayam se loina masak khangdok pa ngamabra phangbam thokpada phangdan ladiba akoi gi right maitei gi ST gi recommend tawba ngamabra kangu kharada koi gi phangbam thoktana phangaga leiramiba status mayam se Sigi loktopa ngamabra mapandagi changjallakpa singsina tawramiba aikhoigi Manipur Thugaina ba khalliba plan ama khalamiba plan se sigi mayokta changjanba ngamabra highway huzik thingaga leiriba akoi freely movement tawba ngamdriba se isagi Manipur citizen amana Indian citizen amana isagi state ta free movement tawba ngamabra lanje nakliba IDP singna mayumda hanjingba ngamabra Sigi mayam problem mayam se loina solve tawba ngamabra natraga on the process ta leibra sigi issue mayam se loina divert tawre haira kanda loina na thai khraga leiriba political party singna politician singna ayamba isagi party politics tawnara aga 2027 gi election da akoina mai pa ati adu tawgani ada tawgani haina chatharak laga issue myam se loina divert tawkhraga agenda myam se loina divert tawkhraga political party haibadi yekna basi kanano bo haibangam da political party mayam leiri hoji koi Manipur da amasu yana ba chatpa isa gi party politics tawnaraga main issue main agenda se leiri ba mayam se loina divert tawkhraga anda election da focus tawbadawna 2027 gi election da focus tawbadawna sigum mayam se machoi tanaraga aina phai mana phate aina phai hainaraga machet tanaraga party politics tawnaraga main issue agenda mayam se loina divert tawkhrakanda amana ma hunaraga leiriba se tasengna nungaijade politics tawbiu political party gi isagi political party do phai haibiu kaim kaiba leite but main agenda main issue dai divert tawbiganu aikoi gi oiba main agenda se karino akoi Manipur se karamba phibam dano phadoi se karamba problem se pukhala kana issue se solve tarakanda akoi tangdu leitana leigadoi no haiba se sida ana focus tawbana phai Manipur Thugeiba Pamba Mioi sing makoi gidi hauzik supunna jantan mantaga separate administration lauri makoi agenda dagi divert tawdriba lairiba Manipur Thugeiba Pamba sing si huzik su Manipur Thugai gi hairiba akoi gina machoi tara kana issue myam dagi loina na thai khraga problem myam se loina solve tawkhraba dawna isa vote campaign gi type ta loina masa gi area jaga ra chathana libase
politics tawbiu political system na semdokadoi khoi ima leibak se but taunariba akhoi gi huzik leiba scenario sidadi yengbada naha moina youth amoina su yam nungai jadaba haidi political party yawning badu yawbiu kaim kaiba leite adubu akhoi si ima leiba ga thoiba issue si sini ko akhoi sidi party gi politics tawraga su sigi issue sidagi divert tawhan ba yade ko so we have to focus in these issues the main issues are this sidi sigi matang sidadi we have to be one haidaba makai isa gi da khanma manba mayam ma thola ga huzik campaign jatharaga akhoi gi vote ki oina focus tawnari ba mayam se ai taseng na request tawjari akhoi hunba natte ngangba natte ese imalebak nusiba amana imalebak nusiba kharada ingangjabane na khanbiyu si matam nate adugi amtang punjanabiyu mi yeknaba Manipur Thugeiba Pamba singna laukidoba khudong chaba mayam do koin uba phangjai aduna si punjanabagi matam sida party politics na machet tahanba manba ma yauriba tahaliba singse si autang punjanaraga sigi leriba attitude che tawidana ai request tawjari akoina request tawjari aduga aikoigi main issue se sidagi divert tawiganu isana campaign chatharasu jaga campaign chatharasu main issue da focus tawbiu main issue da divert tawbiganu party gi ideology oina mang thanga ngangbi ganu akhoi main issue da akhoi na haigadaba akhoi Manipur se komaina phagadabano haibagi issue da oina thona lein haibiu adu issue da haibiu natabida party gi akhoi party na si tawradi si phani akhoi party gi di si phai madi yam phai aidi yam phai akhoi di yam phai na haina rakanda akhoi issue me adai loina divert tawgiba man base si tawbiganu akhoi naha moina ireja akhoi leiba mayam se akhoi yengbada news taba matamda natraga media da urapa matamda tasina thamoi singna nungaijade haibagi damakta ai ayana phongdok chabani